Hello everyone, welcome. Ngasi habeas corpus haina akhoi Indian Constitution da yawba article number 32 amadi article number 226 da yawba read amagi matang da wari amakhak lijege mayamgi knowledge oinaba. Habeas corpus habidi to have a body habidi kanagumba XYZ police bu oigera kanagumba legal mi oigera kanagumba individual oigera mi amabu detention tawba lotna thamgiba matamda akhoi habeas corpus haiba lit se thaba yai adugi matangda hena bab tana ba yam sibu wari khujege siti yar gun pa ngun pi mase mabani se lopong haro baro napi si mama mapa na di ya din pa se adu mabani sina badigi lap me su ni lo khre adugi matungda khar lerala napi se mama pa na tang lao chak sara chami na se na ko badagi mama pa na yar bu ning da mayumda satpa matamda mama pa na pa se thonglon silaga detention tawre phone load kre loina load kre phone pasi paw komhan gidre loina losilaga thamre ba nupa na su phone to ma khangidre bo mathangda nupa sina napi mayu da lai aigi napi do pibiyo kadai da laigra gi khotkre haiba ta mama pa na masana yaraga yum sida lakpani nangi nanakta suma laingre aduna khoi ma sep oi mama pamda thamre nang isa napi unda yararoi na ma se na ga ta thokre adai nupa sida Fiziki habeas corpus si mateng lauraga masi court ta laeba aigi nupai to mayum da sakhi ga halakidre mama pa na ma phajila thamgre aigi so pau phumna bu ngakidre hairaga court ta masi habeas corpus writ si na da lakpa matamda court na mama pa da writ tu gi thare angang puthoro nupim cha to puthoro bain thare thamu ta nupi do court ta puthore puthoro mata na magonda hange nang kamai to buna nasana yaraga yumda lona lairira pasi learning tabra ngonta na pisina ai shana yar lay binate ai ma baba na fuda ai phajila ga thamiyoni haina haibadigi no pise pa da sina ki court atula adu mayam khamina ji habeas corpus hybrid che kana gumba xyz any government gi official or any personal or private or gira kana gumba ma detention to gumma to na habeas corpus hybrid sinaraga body da khun puthola pa yai mayam siguma kana ba knowledge he na khanging ba leraga di ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯒꯨꯝꯕ ꯅꯣꯂꯦꯖ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ